Hello, I giving baboyna may rakpam. Nahanam pumas the Esorgi wapau tana bugida maglak piba and sigida magatagatari. Agi prathnadi, Nahan natag the wapau and sigima palna, Esorbu henungsiba, Amasung Mahakki me, Aduga Mahakki singlup henungsiba sin. The Hana Nahakin from the Nolukchoning badudi, Nahanatag the wapau asina. Nahanaki singlup the pipam topanaki commitment, Amasung Nahaki singluki luching missing in makapon pam tokpa adugi mahutisilhandigan. Adu wapau sigima palna. Nagising lupa henungsiba, nagising luching musing henungsiba, adu quite maruina, Esorgi matik mangalik the maghingba punsi the chakot badu, Aki prathanani. Ibung maki wapau, taminas. Klonen mayam chan miduna Ephesa pandu ani pada tara maridagina tara ka nipan pawa handokpi. Ephesians chapter 2 verse 14 through 18. Ephesa pandu ani pada tara ka maridagina tara ka nipan. Maramdi mahang masamang eikhoigi ingthaba ni mahang ani adu amata oihanduna khainabagi mayagi phaglang adu thugaire. Masi yeknaba adu Haibadi wayan yathang da leiba yathangi pathap sing adu Mahakki hakchang da manghanduna masamakta ani adu anuba mi ama semduna ingthaba semnaba amasung yeknaba adu Khrista hatuna ani adu hakchang amata oina Esorga mahakna taisinnabire mahakna lenglatuna lapna leramba nakhoidasu nakna leramba makhoidasu ingthaba sandokle maramdi Mahakki mapana eikhoi animak Thawai amada ipagi maphamda changjapham phangjei. Ibasonaki thawjal amasungaki mateng nizari. Prabnaki wahai ngasigi numita ibungon nahaki nasanaba Khrista gi mapalna eikhoi ibungon hana tawbiraba angak pathabak sing adu mapal yengjaba matamda ipa Khrista eikhoida utpiu. Eikhoibu hena noluk hanbiu. Aduga nahak phena nungsiben ghanbiu. Yesu Khrista gi mingisona nizari bani. Eikhoina mamangi numaising dagi naina minar khiba adu Ephesa bandu ani gi pada tarama thoi dagi na tarama humdoi phawbo da khoni yengminaba matamda Jew musung Gentile ani gi marakta leramba achouba khetnaba adu ekhoni yengminaba phangkhre adu ekhoi yengminakhre adu haiba khetnaba adu ekhona verse 13 da yengba oiba taragadi mamangi numaising adu da ekhoni yengbagi matungina lamna leramba kanano Gentile sing nakna leramba kana Israel macha sing hai ani khuding mak adu nakna leramba musung na lam leramba ani mak adu Jesu Khrista gi igi mapalna Khrista mangonda nakna halle hai basi polna mamangi mapham hai betare pandub ani gi pada tarag humdoida Khrista gi mapalna Khrista nakna hanbagi matang mahang hai ba hokre adu ngasi numit asiri karam haina nakna hallino mahang adu dane polna makhatana pada tara maridagna tara nipan phawbas da makesna mahang eikhoigi iphamda takpira kadobasi so maramdi eikhoina mamangi nomajing phawda yengkhiba adu angakpa maongda miyoibagi oiba thabakna miyoibagi oiba lausingna miyoibagi oiba pangalna miyoibagi oiba jatina phurupna kari amatana pusilakpa amusung naksinna halakpa nataba adu Khrista gi I makna naksin halakpa aduni hangbe abu hangne karam hana naksin halino karamba maongda naksin halibano adu adugi naksin hanba adu matau karamna no karam haina no aduga karino adugi ningthiza adu karino adugi aruba amasung arumba adu karino haiba khudimok sing adu polna patatara maridagina tara nipana sida sandona taklage aduna eikhoigi ngasigi mafam Ephesa padu ani patatara maridagina tara nipan phawba sida eikhoina khangmina gaduba mapum oiba warol one main idea adu yesini eikhoigi ingthaba oiraba Khristabu thagalu maramdi Mahakki mapalna eikhoina ipagi maphamda changjapham phangjei eikhoigi ingthaba oiraba Khristabu thagatlu maramdi Mahakki mapalna eikhoina ipagi maphamda changjapham phangjei Exalt Christ who is our peace because through him we have access to our Father. Exalt Christ who is our peace
because through him we have access to our Father. Aduna pada tara maridagi na taraga nipan phauba sida eikhoina tongan ba tangkak ahum thona khoi yengminagani pada tara maridagi na tara manga phauba sida ama Khristana eikhoi maselbu amata oihalle. Verse 14 through 15, Christ has united us with one another. Verse 16 dagina 17 pada tara dagina tara tared Khristana eikhoibu Esorga taisinnabire. Christ has reconciled us to God. Verse 16 through 17, Christ has reconciled us to God. Verse 18, da eikhoin yeng nagado basi Khristana eikhoibu ipagi maphamda changjapham pinabire. Khristana eikhoibu ipagi maphamda changjapham pinabire. Christ has given us the access to our Father. Aduna yamna laiba maphamni haiba tare yamna luba na temam mapham asida pon haga deribasi yam achambal londa da ngaktani so eikhoi ingthaba oiraba Khristabu thagatlu kargidam kana mak thagat kadoribase magi mapalna eikhoi ni pagi maphamda changjapham phangjei adugi maram. So verse 14 dagina 15, Christ has united us with one another. Yengmene ayaklu na pada aduda maramdi mahak masamag eikhoigi ingthabani mahang ani adu amata oihanduna khainebagi mayagi phaglang adu thugaire masi yeknaba adu haibadi ingthaba ngakpigini haibadi wayen yathangda leiba yathangi pathapsing adu mahaki hakchangda manghanduna masamakta ani adu anoba mi ama semduna ingthaba semanaba. So mafam asida eikhoina yengminariba pada tara maridigna tara manga phauba sida polna hairiba se eikhoina pada tara hum ukiba adugna eikhoi Khrista nakna halle adibu karamba maongdano eikhoibu haibadi matam adu leiramba Ephesagi sing adu leiba Jew amasung Gentile anigi marak aduda makhoina Esorda lakringi matam makhoina Jesus Khristabu thazringi mamang leiramba makhoigi oiba achouba khenaba achouba sambal aduga achouba chekpal khudingmak sing adu kari haigani adu thugaikre aduga nakna halle Esorda gi lamna leiramba Gentile sing abide Jew nataba jati khudingmak sing adusu Khrista gi igi mapalna nakna halle adubu hoi Khrista gi igi mapalna nakna halle haibase ekhoi mamang yengkip oiba tarisu karam haina no how Christ's blood has drawn the people, mainly Gentiles, to himself. Verse 14 answers that. He became our peace. Khristana eikhoigi ingthaba oibagi mapalna. So now mafam asida polna haibase Khristana eikhoida ingthaba pibi bagi mapalna haide adu chumbo oiba taragasu maramdi ingthaba adu ibungom mahakna pibi bangame ingthaba gi horokpham du mahakne adu mafam asida polna siznaiba why is he personified peace with Christ haibadi ingthaba adu Khrista oinam hanam must present to kari damakno because he himself is peace. Haibase ana wahaya manate eikhoina Isaiah pandu mapan da yeng boiba taragadi eikoi Khrista giving adu ingthabagi juveras he is a prince of peace, the promised prince of peace. Aduna Jesus Khrista masamak adu ingthabani mahak asi kari haigani eikhoida ingthaba piba ngamba khaktang nate Khrista asi eikhoin ingthaba phangnaba maram ama khaktang nate adubu mahak mak ingthabani. What is this ingthaba asi kari no ain haiba matamda we look to Christ. Khrista like he is the embodiment of what peace is. Ingthaba aseng ba ingthaba taibang pan bagi oiba nataba adu Esorgi oiba ingthaba mioiba na yamna darkar leiba ingthaba adugi ingthaba do karino haina yenglakpa matamda Khrista da khaktang adugi achumba marol haiba tare adugi matang adu phangna that we can find the true definition of true peace only in Christ. He is our peace. Mahak eikhoigi ingthabani adu karamba maongda mahakna ingthaba do eikhoida oipage makadana mahakna hai mahakna ani adu amata oihanduna khainebagi mayagi phaklang adu thugare ani adu kana
Hojik Power Polna, Nenakpam Matamasida, Jew Musung Gentile Aniki Kenabadu Mahanadum Puslakli. So Mafamasida Mahang Ani Adu Hain Habmatamda, Jew Amasung Gentile. Jehudi Jati missing, Amasung Jehudi Nataba Jati sing. Hariba Kuding Maxing asi, Isor Tazing Matam Dadi, Tonganba Purubni, Prithivi asi, Yangakpa Matam, the Atoba classification, the group Ani Katani, Jew Haibama, Gentile Haibama, Aduga Haib Ani Asiki Marakta Laiba, Kenabasi Aduki Matik Chawe, Aduki Matik Karihagni Pae, Aduga Haib Samson Matam, the Yam New Big over Pangal or Tokabamani. Haib is a good name in Rhythm Lagli. Adu something has changed. A home malak. Karigi mapalna. Isorgi Tawai aseng bagi no na pokon bagi tabak adugi mapalna. Amasung Khrista gi igi mapalna. Kaduba ani adu kadawi tongan remba ani adu amata oihanbire. Adu haibadu amat oirakpa matamda now there's neither Jew nor Gentile. Jew haibalate, Gentile haibade Jehudi jati haibalate, Gentile jati haibalate. Adu anidu kadarim hangna paglang adu tugaiduna amat oihalle. Hariba Purub Ani Asi Marakta Leramba, Achoba, Ketnaba, Achoba, Yeknaba, Achoba Sambal, Achoba Paklang Adu, Khristana, ingthaba oiduna, Hariba the Tugai. Adu Hariba the Tugai Bagi Mapana, Ani Adu Amuhan Ani Ohendaduna, Ama Oihalle. So there's not two anymore, it's only one. Karam haina no mahang tugai paklang du aduga karino adugi paklang the verse 15 masi yeknaba adu haiba paklang du isam samba paklang nate adubu yeknaba gi paklang ne aduga haiba yeknaba du karino Jew musung Gentile ani gi makta khagaliba yeknaba gi paklang adu wayel ya thangal leiba ya thangi pathapsing adu ni mas haiba si wayel ya thang. Now, hariba se eikhoina hapta ani thokna eikhoigi Bible study sing the su aduga nomajing sing the su eikhoina dum yengminaraga lakpa maramna eikhoi changna lakpa chik naw sing mafamda de hariba si anoba ma oide Jew singna Gentile singbu yengthana hanthana yengthana bagi maram se makhoi se Esorgi mi ne haiba wahai asidan harib sakhi asidan aduga makhoi se Esorna khandok piraba Abraham gi dhara ne haina bagi damakta makhoi gi masada un kakpagi oiba hakchang gi oiba uba yaba sakhi le adu khaktang sunatana makhoi de Esor makna wale pasing pibi makhoi Esor gi wasak pasing le makhoi de Esor le makhoi de Messiah gi wasak piba le makhoi adu khaktang natana eikhoina Bible la pariba waya yathang tara Gentile sing de piba nate Jew sing de piba aduga haiba asigi spiritual reality thawai gi oiba achumba amasung hakchang gi oiba achumba khuding mak sing ase samas adu su uba phange haiba je khoina karman uba phangun haiba taragadi haiba matam se Herod temple haiba kano Herod ki oiba laisangam khaglei Esor khurampham haiba tar the Herod temple aduga haiba sida Jew singi phampam aduga Gentile singi phampam Jew singi court Gentile singi court tongan semagle aduga haiba ani dugi marakta achouba phaklang amakai aduga haiba phaklang aduda inscription kar haibadi aduda wahai sing khara thai Latin londa ma adu Greek londa ma aduga haiba se excavation tobu matam the archaeological excavation tobu matam da 1871 ing soglising amaga chanipan humdrama thoi aduga 1934 ing soglising amaga chamapan kuntramari haib chahi ani excavation tobu matam da kari haigani mafam aduda phaklang adu iba wahai adu karma hain ibn haiba tar lonamak panda bo oiba tar gisu karigumba Gentile amana khariba phaklang asidagi chongsallaga Jew sing leifamda chongsanna photna bo oiba targadi mahak masana masabu seasona bagi mafamda chensan jaba ka mane so adu phab oiba targadi adugi phaiba mi hatokode that's the wall that's the enmity adu yekna thawai oiba khakna natana hakchang oiba khakna natana society dasu Samas ko iba moong nasu yam na chobo kena eikhoina su mamang no ma sing the yenkre Gentile amada Jew amana he ungak taban haiba matamda haiba do hanthaba aduga thina ngangba aduga lokhatpa yadaba yana lokas oiba moong gi wangangni adu eikhoina su yengmina ba adugumna Jew singna Gentile sing je huyema gumna khale
ꯑꯗꯨ ꯍꯥꯏꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯨꯗꯤꯡꯃꯛꯁꯤꯡꯗꯨ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯍꯥꯏꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯋꯥ ꯌꯥꯊꯪꯗꯒꯤ ꯑꯗꯨꯒ ꯋꯥ ꯌꯥꯊꯪ ꯃꯔꯨꯑꯣꯏꯅ the ceremonial law ꯆꯠꯅꯕꯤꯁꯤꯡ ꯀꯣ ꯀꯔꯤ ꯈꯨꯠ ꯍꯥꯝꯕꯒꯤꯕꯨ ꯑꯣꯏꯔꯕꯁꯨ ꯆꯥꯅ ꯊꯛꯅꯕꯒꯤ ꯑꯣꯏꯔꯕꯁꯨ ꯀꯔꯝꯍꯥꯏꯅ ꯆꯠꯀꯅꯤ ꯍꯥꯏꯔꯕꯁꯨ ꯀꯠꯊꯣꯛꯄꯒꯤ ꯁꯦꯡꯗꯣꯛꯄꯒꯤ ꯁꯦꯡꯍꯟꯕꯒꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯂꯩ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯆꯧꯕ ꯌꯦꯛꯅꯕ ꯑꯗꯨ ꯈ꯭ꯔꯤꯁꯇ ꯃꯍꯥꯛ ꯃꯁꯥꯃꯛꯅ ꯏꯪꯊꯕ ꯑꯣꯏꯔꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕꯒꯤ ꯐꯂꯥꯡ ꯑꯗꯨ ꯃꯍꯥꯛꯅ ꯊꯨꯒꯥꯏꯔꯦ ꯆꯍꯤ 2,000ꯒꯤ ꯃꯃꯥꯡꯗ ꯀꯔꯝ ꯍꯥꯏꯅ ꯃꯍꯥꯛꯅ ꯂꯥꯛꯂꯀꯥꯟꯗ ꯍꯦꯔꯣ ꯇꯦꯝꯄꯜ ꯑꯗꯨ ꯆꯪꯉꯀꯥꯟꯗ ꯑꯗꯨꯒꯤ ꯋꯥꯜ ꯑꯗꯨ ꯊꯨꯒꯥꯏꯕ ꯅꯠꯇꯦ ꯀꯔꯤ ꯍꯥꯏꯒꯅꯤ ꯐꯤꯖꯤꯀꯦꯜꯂꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯥꯅ ꯂꯥꯛꯂꯀꯥꯟꯗ ꯑꯗꯨꯒꯤ ꯐꯂꯥꯡ ꯑꯗꯨ ꯑꯩ ꯂꯥꯛꯑꯦ ꯊꯨꯒꯥꯏꯔꯒ ꯂꯣꯏꯁꯤꯟꯕ ꯅꯠꯇꯦ ꯅꯣ ꯑꯗꯨ ꯅꯠꯇꯦ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯃꯑꯣꯡꯗ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯃꯃꯜ ꯂꯩꯕ ꯃꯑꯣꯡꯗ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯂꯨꯝꯕ ꯃꯑꯣꯡꯗ ꯀꯔꯝ ꯍꯥꯏꯅ ꯃꯐꯝ ꯑꯁꯤꯗ ꯄꯣꯜ ꯃꯁꯥꯃꯛꯅ ꯍꯥꯏ ꯍꯥꯏꯔꯤꯕ ꯌꯥꯊꯪꯒꯤ ꯄꯊꯥꯞꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯗ ꯃꯥꯡꯍꯟꯗꯨꯅ in his body ꯈ꯭ꯔꯤꯁꯇꯅ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯗ ꯌꯦꯛꯅꯕꯒꯤ ꯑꯣꯏꯕ ꯐꯛꯂꯥꯡ ꯌꯦꯛꯅꯕꯒꯤ ꯑꯣꯏꯕ ꯄꯜ ꯋꯥꯏ ꯌꯥꯊꯪꯗ ꯂꯩꯕ ꯌꯥꯊꯪ ꯈꯨꯗꯤꯡꯃꯛꯀꯤ ꯍꯥꯏꯕꯗꯤ ꯖ꯭ꯌꯨꯁꯤꯡ ꯑꯗꯨꯅ ꯖ꯭ꯌꯨꯗꯤ ꯖꯥꯇꯤꯁꯤꯡ ꯑꯗꯨꯅ ꯅꯈꯣꯏ ꯖꯦꯟꯇꯥꯏꯜꯗꯤ ꯀꯩꯁꯨ ꯅꯠꯇꯦ ꯅꯈꯣꯏꯗꯤ ꯀꯔꯤ ꯂꯩꯒꯦ ꯅꯣꯏꯗ ꯅꯈꯣꯏꯗ ꯀꯔꯤ ꯅꯤꯌꯣꯝ ꯂꯩꯒꯦ ꯆꯥꯅꯕꯒꯤ ꯅꯈꯣꯏꯗ ꯀꯔꯤ ꯂꯩꯒꯦ ꯅꯤꯌꯣꯝ ꯂꯩꯒꯦ ꯆꯠꯅꯕꯒꯤ ꯅꯈꯣꯏ ꯄꯥꯞ ꯇꯧꯔꯛꯄ ꯃꯇꯝꯗ ꯁꯦꯡꯗꯣꯛꯅꯕ ꯀꯔꯤ ꯅꯣꯏꯗ ꯅꯤꯌꯣꯝ ꯑꯩꯈꯣꯏꯗꯤ ꯑꯁꯤ ꯂꯩ ꯑꯩꯈꯣꯏꯅ ꯑꯃꯛꯄ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯄꯥꯞꯅ ꯑꯩꯈꯣꯏ ꯁꯣꯛꯍꯜꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯁꯦꯡꯗꯣꯛꯅꯕ ꯑꯁꯤ ꯀꯠꯅꯅꯕꯒꯤ ꯀꯔꯤ ꯍꯥꯏ ꯅꯤꯌꯣꯝꯁꯤꯡ ꯂꯩ ꯁꯦꯔꯦꯃꯅꯤꯁꯤꯡ ꯑꯗꯨ ꯅꯣꯏꯗꯤ ꯀꯔꯤ ꯂꯩꯒꯦ ꯅꯈꯣꯏꯗꯤ ꯃꯥꯡꯉꯁꯨ ꯁꯦꯡꯗꯣꯛꯄꯤꯅꯕ ꯂꯩꯇꯦ ꯅꯈꯣꯏꯗꯤ ꯃꯥꯡꯉꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯗꯨꯝ ꯃꯥꯡꯉꯒ ꯑꯗꯨꯝ ꯂꯩ ꯑꯗꯨꯒꯤ ꯑꯆꯧꯕ ꯌꯦꯛꯅꯕꯒꯤ ꯑꯣꯏꯕ ꯄꯜ ꯈꯦꯠꯅꯕꯒꯤ ꯑꯣꯏꯕ ꯄꯜ ꯊꯛꯈꯥ ꯅꯥꯏꯕꯒꯤ ꯄꯜ ꯑꯗꯨꯒ ꯍꯟꯊꯅ ꯌꯦꯡꯕꯒꯤ ꯄꯜ ꯈꯨꯗꯤꯡꯃꯛꯁꯤꯡ a great division khudingmaksing adu Khristana chahi 2,000ꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯗ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯀꯔꯝ ꯍꯥꯏꯅ ꯀ꯭ꯔꯣꯁ ꯃꯊꯛꯇ ꯑꯗꯨꯒ ꯀ꯭ꯔꯣꯁ ꯃꯊꯛꯇ ꯈꯛꯇꯪ ꯅꯠꯇꯅ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ passive obedience theology ꯌꯦꯡꯉꯛꯄ ꯑꯣꯏꯕ ꯇꯥꯔꯒꯗꯤ passive obedience aduga Jesus Christagi haiba inbas makal ani thona ko yengba yai aham active obedience aduga passive obedience aduga haiba ani ase still ina so mafam asida aina English is na base maitilo no karma handok duna haiba yamna lui haiba wai ani ase now active obedience Esorga Jesus Christ to budu kaino haiba taragadi Esorga while ya thangse pinabi ngang na bgidamakta amsung tawna na bgidamakta aduba akhoi pap aduna maram oiraga haiba akhoi mapung phan bangamde adubu Jesus Christ na chahi 2,000ꯒꯤ ꯃꯃꯥꯡꯗ ꯃꯥꯅ ꯇꯥꯏꯕꯪ ꯄꯥꯝꯕꯗ ꯃꯤꯑꯣꯏꯕꯒꯤ ꯁꯛꯑꯣꯡ ꯂꯧꯗꯨꯅ ꯃꯤꯑꯣꯏꯕꯒꯤ ꯁꯥꯗꯣꯡꯗ ꯃꯍꯥꯛꯅ ꯂꯥꯛꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯄꯨꯡ ꯐꯥꯕ ꯍꯥꯏꯕ ꯏꯟꯕ ꯍꯥꯏꯕꯗꯤ ꯏꯁꯣꯔꯒꯤ ꯋꯥꯌꯦꯜ ꯌꯥꯊꯪꯒꯤ ꯗꯤꯃꯥꯟ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯑꯃꯠꯇ ꯈꯥꯛꯇꯅ ꯑꯃꯛꯄ ꯑꯃꯠꯇ ꯂꯩꯇꯅ ꯑꯁꯦꯡꯕ ꯙꯔꯃ ꯆꯦꯟꯕꯒꯤ ꯑꯣꯏꯕ ꯄꯨꯟꯁꯤꯗ ꯍꯤꯡꯗꯨꯅ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯗ ꯍꯥꯏꯔꯤꯕꯗꯨ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡꯒꯤꯗꯃꯛꯇ ꯃꯄꯨꯡ ꯐꯥꯗꯦ aduga maki passive obedience haibadi Jesus Christ na cross mthakta siribadu maki paap ki maram nate adu maki misingi paap ki maram ne adu maki misinga piba ngamnaroi deba paap ki oiba dandi isorgi oiba asawgi demand adu mahakna maki misingi maphamda cross mthakta mahakna peki in that sense that is passive obedience karma passive obedience mahakna tawbagi maram ne nattaba adu maki misingi paap na maram oiraga maki misingi maphamda mahakna leplaga maki mapa isordagi phangpham dokpa asawbasing du mahakna maki misingi maphamda maki misingi damakta maki misingi mahut sinduna usil oikiba haiba magi haiba inba ani aduna maram oiraga while yathang demand khudinga while yathang asigi mapung phanba khudingmaksing adu Khristana mahakna hingbagi mapalna amasung kaihalab while yathang sing adugi mamal pibagi mapalna mahaki hakchangda ani adu amato henaba yeknabagi phaklang adu thugaike eikhoi oiba wakal dadi Jesus Christ say listening in Yamang si Kibadu, Romangi Sifai Karana Puba, Romangi Sifai Karama Hoting Loop, Upa Makudi Pitaba, cross the one Tangalaga and the Siva, I look up to it. I was announcing cross the toilet with Habagadu. Eikhoigi midna uriba, Adugi, Wang Mada, Eikhoina Kanmangamagi Wang Mada, Asengba, Achumba, Dharma Jenba Isorna, Mahakki Mayok the later, Pap Jenba Singi, Maphamdagi, Logo over Dandising, Jesus Christ can be Mapumasung, Prabhu and Tazaka missing, Makogi Pap sing, Amasumaki Papki, Atomal Kuding Maxing, Adugi Price, Kuding Maxing, Adu, Amasung Haksang, Ani, Kenaba, Ani, Adu, Mahakna Maki, Amata Oiba,
another me maselbu achauba balidan gi thabak tauba adu cross adu sahi lising ani mamangda Esorga Khrista tawibani. Christ has abolished the ceremonies of the law. While Yatangu Patapsing the Mahanamaki, Hakchang the Mangale, although Christian Harbo Patapsing Mangan Badu, Yareda and Hagan couldn't come to keep a manate. Mahak Masamak High Badu Change, Mahak Masamak High Badu the Hinge, Chap Chana, Amak Pamata Yaudana, demand Kudimak, Kenab Amata Tamdana, do Hunter Hakamata, Chap Chap among the Chama, the Chamam Hak High Billy. I don't glad the other career. Nupigi Darada, why at Tangi Makada Khristabu. Just imagine. Why I think I'm happy, Khrista Masang people. Adubu Mahak Masama Nangamasung Aigi Papa to get a Makta, Amasung Jew Musung Gentile Anigi Marakta or Achobagi Pal, why Yatang Adu, Kudding Mark sing Adu Tugaiduna, Mang Ano Mimasam never get a Makta. Christ became subordinate to the law that he himself has given. Mahak masamag na ay yang na magipalo tugan na bagida magta mahak na pikir while yatang adu gi makhala mahak po adu mahak tawe mahak ki missing gida magta mahak ki missing mahak sing na bagida magta Jew musung Gentile ani magta gi oy adu hai badu mahkan bagi panak gida mahak na ani adu kanada Tongan moong da mahag semde tongan da jati proof da mahag amuk na hong na semgat panate adu mahag masamak ta ani adu jihudi amasung jihudi na taba ani adu kadawe anoba mi ama seme sinasing matamadu da lerba efisagi sinu batu da tazaba oiraba missing adu Matamama the Makoni Khrista lacking among the Jew and Gentile and Tongan Mong Lembe. Adubu Esorga Tawaising Bagi Tabaki mapalna, no na pork to Jesus Christ can be Musum Prabu and a Tazan Khrista ina Naxil Hankrab Makhoi or Maramna. Makhoi the Hojekti Jew Sunate, Gentile Sunate the Esorgi Anobami. One new man. They are not mixture, but one new man. Yansinarga talk papot manate, adubu Khrista the same level, anobami, and it's according to Manga Tratre, Kanagumana Khrista the labor with Targadi, Mahak, Anova, Kuchin. I don't know the same lives. Harbus Jew Musum Gentile, the Oiva Targasu. How's it about the labor? Simupsing, I see cannabising Udavanate. I go Manipur go some Asian Oiva Targas, Chingamusum Tamani Canava. Tamdi yang po iba tayo sa tongan ba sagay gi tongan ba proof ki kenaba jinglom di yang po iba tayo sa tongan ba jati tongan proof ki kenaba khudi ma ngai tabna te lay adu buhai ba kenaba sing adu kariguma nang ama sungai na Jesus Christ ba kan bi mo po masung prabu ina thajaduna singlop amada lak po iba tayo gi hai ba kenaba duna singlop ki manung adu tongan ba hakchang ama salkado nate Orambe nahak maite orambe nahak kom orambe nahak tangkhul orambe nahak tongan mazati adubu Jesu Khristabu nahak na kanbi mapu musung prabu ona thajrabadi nang amasung aina thajrabadi adu khenaba khudimak ni mangkhre loikhre thupchan khro lochen khro adu na sing manung dam o aidi tangkhul gi jati ni aidi kom gi jati ni aidi maite ni adun tangkhul gi thokpa kom gi thokpa maite gi thokpa adu khara wang jati ni khara wang gi thokpa khara nem jati ni khara nem gi thokpa adu gi khenaba gi wakhalon adu eikhoi gi wakhal da leipam thokte maramdi nangamasung aigi oiba thabak aduna natana Khrista gi oiba hakchangda Mahakki oiba dharma sen bagi thabak Mahakki oiba Mahakki oiba aseng amasung nungsiba gi thabak aduna mi oiba gi oiba pal jati gi oiba pal phuruk gi oiba pal khenaba khuding mak sing adu awangba anemba asingba apangba lairab ina khunba sar macha khungong macha khuding mak sing he has finished it all. It is done on the cross. Ibungo mahak na yek na bagi pal khudimag tugay kra. Ibungo mahak na khenaba khudimag lotion kra. Adun ibungo mahaki singlupta lak mata na de adugi khenaba masida mata lebi ade. Taga lepun zdok. Taga leisu lebi taga. Sino na sing. Mapmas da pol na hai basi miyo ibagi oiba tabak tagi oibram oiba targadi
aduga kari hagani राजनीति की ओइबा फिबमदा अदुगा तोंगान तोंगान संस्थान अमगी मरना पुरक अम्बो ओइबा तारगदि होय खनाबे अदुबु हाइरिबा फगलांग अदु येकनबगी फलांग अदु थुगाई खिबा अदु राजनीति संस्थान अमथन नते मियोबगी ओइबा फुरुप कना अमथन नते मियोबगी ओइबा अचौ अचौ ऑर्गेनाइजेशन कना अमथन नते तोंगान तोंगान बा डिनोमिनेशन की अचौ अचौ ऑर्गेनाइजेशनल सिंग अदुना अमथन नते अदुबु लोम बनाइदना पानबा निंगथौ लोम बनाइदना पानबा ईश्वर की अमख तंगाइबा मचानुपा पाप यावदबा पाप खंगदबा अमसुंग माकी मीसिंग दमक माकी थवाई होप अमुबा लेतना कदोखरबा ख्रिस्ट की मपालना सेम खिबा अमसुंग थुगाई खिबा अमसुंग अमत ओन खिबा थबकनि सो we dare bring division लेरम्बा येकनबगी ओइबा फगलांग अदु नंग अमसुंग आइगी मियोबगी ओइबा अफबा थबकना थुगाई खिबा नते नंग अमसुंग आइगी हाइबेनबना अमसुंग मियोबगी ओइबा लालोंग थुगाई खिबा मत नते अदु ख्रिस्ट की पाल in Christ Khristana Mahakki hakchangda mahak masamakta anoba mi ama semkhibane adu hype anoba mi edu kanano Jew orbasu Gentile orbasu Khrista hazam missing chamana tongan tongan phurtagi laglabasu chingdagi orbasu tamdagi orbasu Khrista the lairabadi we have one identity and that is in Christ Khrista the hype asinataba eikhoigi identity amat laite and gospel community church asi eikhoigi prathana eikhoigi members sing the head church asi plan to bodu haibadune gospel community church asi phurup amada jati amada focus to church oil pamde maran eikhoina pamda buinate we cannot deny this truth Khrista gi mapalna purakraba Mahakki amuktangi oiba aroiba oikraba lomana debagi iraput aduna purakraba asi karisna taba nangamusung aigi pap namung sagat pachumde asi ekhona tawgodo nate anemba jati degi lakpo oiba taragsu awangba jati degi lakpo oiba taragsu singlup amada lakpa matamdi we are one eikhoi amatane Kenabagi thak laite aran khubam gi maikida oirambe ai nahak paisa yamna paiba oirambe nahak paisa yamna paidaba larik haiba haitaba adu Khrista gi pan lakpo matamdadi adu gi kenabagi pal khuding mak sing adu lotion gre adu ga singlup asida adu gi marak ne Khrista khaktang wangna thangkadabode adu leisil inausing wakal khandi tongan tongan ma pal khuding mak sing adu Khrista gi igi mapana chahi lising ni mangda lotion gre thugai gre sangdaina gre aduna singlup amada thajab amone khoi langne man eikhoi gi marakta napal gi mahuta nolukpo oina legedobune aidi asigi imung gi group ta gi lakbane aidi tamgi asigi family gi oh aidi MLA gi adudagi lakpani aidi adagi dagi lakpani no adu khuding mak sing do cross ma khong lona mak thamam and come into the body of Christ with who you are in Christ not who you are physically not who you are in the society samasa nang kari oiri lekai da naha kari oiri aduga na ki oiba physical status kari oiri khuding mak sing do cross ki makhong na thamam aduga changbiro singlupta amatoina Khrista the labor Mahakki identity and that identifies us aduna Khrista the lake boy batargadi eikhoi the lake do bodu napal nate aidi adugi jat eikhoigi chawthok bam eikhoigi jati nate eikhoigi chatna binate eikhoigi class nate oh aduna harbu khoimo sida eikoi chawthokta boiba tagi singlup manungda eikoi hingminaba matamda culture gi caste gi class ki oiba tongan tongan pal adu sagar kadobuna no wall of culture no wall of class no wall of caste no wall of color in the church the church is only one wall singlupta phaglang amakakle
ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯐꯛꯂꯥꯡ ꯑꯗꯨ ꯃꯤꯑꯣꯏꯕꯅ ꯁꯦꯝꯕ ꯈꯦꯠꯅꯕ ꯑꯗꯨꯒꯤ ꯈꯦꯠꯅꯕꯒꯤ ꯐꯛꯂꯥꯡ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯐꯕ ꯋꯥ ꯄꯥꯎꯅ ꯆꯤꯡꯕ ꯇꯥꯏꯕꯪꯄꯥꯟ ꯑꯃꯁꯨꯡ ꯁꯤꯡꯂꯨꯞ ꯏꯁꯣꯔ ꯈꯪꯕ ꯑꯃꯁꯨꯡ ꯈꯪꯗꯕ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯕ ꯑꯆꯧꯕ ꯐꯛꯂꯥꯡ ꯑꯗꯨ ꯈꯛꯇꯅꯤ ꯑꯇꯩ ꯀꯔꯤꯝꯇ ꯂꯩꯇꯦ ꯑꯇꯩ ꯀꯔꯤꯝꯇ ꯂꯩꯇꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯩꯍꯥꯛ ꯃꯩꯇꯩ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯖꯥꯇꯤ ꯑꯃꯗꯒꯤ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯕ ꯈ꯭ꯔꯤꯁꯇꯕꯨ ꯈꯪꯈ꯭ꯔꯕ ꯑꯃ ꯂꯥꯛꯄ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯍꯥꯛ ꯑꯩꯒꯤ ꯃꯤꯅꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯈ꯭ꯔꯤꯁꯇꯗ ꯂꯩꯕꯒꯨꯝꯅ ꯑꯩꯍꯥꯛꯁꯨ ꯈ꯭ꯔꯤꯁꯇꯗ ꯂꯩ ꯆꯞ ꯃꯥꯟꯅ ꯒꯣꯁꯄꯦꯜ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯆꯔꯆ ꯑꯁꯤꯗ ꯂꯩꯈ꯭ꯔꯕ ꯈꯨꯗꯤꯡꯃꯛꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞꯇꯒꯤ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯉꯔꯥꯡ ꯅꯪ ꯈ꯭ꯔꯤꯁꯇꯟ ꯑꯣꯏꯔꯛꯄ ꯃꯍꯥꯛꯅ ꯈ꯭ꯔꯤꯁꯇꯗ ꯂꯩꯕ ꯑꯗꯨꯒꯨꯝꯅ ꯆꯍꯤ 10 ꯑꯣꯔꯁꯦ ꯆꯍꯤ 1 ꯊꯥ 4-5 ꯁꯤꯡꯕꯁꯤꯗ ꯀꯥꯔꯀꯥꯟꯗ ꯂꯩꯕ ꯅꯍꯥꯛꯁꯨ ꯑꯃꯠꯇꯅꯤ in Christ we are one no prideness but humility among one another aduga no wall of culture class caste and color aduna Khristana Mahakki hakchangda aduga mahak masamakta yeknabagi pal wanathang khudimok singa thugairaga anoba mi mahakna semle verse 16 to 17 see mafam asida pon deal tawribase miyoibasingi marakta Khristana tawgraba thabak adugi mapalna purakpa amatta oiba amasung samsanabagi thabak aduna now he is turning back to something else which is also truly important now Jew amasung Gentile adu hojikdi Khristagi mapalna amatta oirabanina naksinarba maramna aduga anoba mi ama oiraba maramna they are makhoi adu makhoi maselgi marakta khaktang isor na Khristagi mapalna amatta oibada purakpa nate adubu verse 16 to 17 Khristagi mapalna eikhoibu Esorga su taisinnabire adune pada 13 amasung 10 pada 13 amasung 13 umina phangadu I have to name you verse 16 amasung yeknaba adu cross ta hatuna ani adu hakchang amata oina isorda mahang taisinnabani mahang lenglatuna thapna leramba nakhoidasu aduga nang leramba makhoidasu ingthaba sandogle so mafam asida eikhoina yengminaba yabase eikhoina mamangi pada 15 dasu yengkhraba aduguna yegnaba du thugai khre aduga haiba thugai khra yegnaba aduki matik chawba yegnabani aduga haiba pal adu aduki matik wange aduki matik thai amasung aduki matik mayakalle adubu Khristagi mapalna a one new man anoba mi mahang sagle adubu verse 16 amasung 17 da eikhoina ubu phangadoriba ase mahakna haiba Jew amasung Gentile ani adu hakchang amata punsilaga Esorga na changjapham that's what we're looking at here Muhammad eikhoina yengminagariba du aduni aduna haiba yeknaba khudimak sing adu cross ta hard khre Jesu Khristana aduga haiba ani amukhana Jew amasung Gentile Muhammad eikhoina yengma matam Ephesians sing adu da lerang madu Jew amasung Gentile adu khatang wakal khala yengse now makoy na isor khangri mamangdadi makoy tongan maongda tongan punsi makoy hinglamgani Jew sing nasu makoy gi oiba wai thangda makoy gi chatnabi sing da makoy gi oiba pari puri da makoy gi oiba culture da makoy gi oiba tradition makoy gi ceremony khoy muk sing da Gentile sing sisu inop no panate loksing da paisa da karimata wat panate so animak sing se tongan maongda ne amana makoy gi inheritance da haibedi eikhoigi di asuk eikhoigi di pa Abraham le eikhoigi di Isaac le eikhoigi di David le eikhoigi di Adu le eikhoigi di Esor le eikhoigi di Masai wasap people le koi masing somsina koi loksing le eikhoigi di paisa le eikhoigi di eikhoina pam sing tobungame so haib ani khudimok sing se so it just added haib khudimok sing mioi bagi oiba status quo aduna yekna badu hena krehna amena tayu hale adubu Muhammad de kon yeng matam dudi oining be nabagi maong oiba tagasu cross the heart kre chahi lising ani gi mamangda aduga haiba heart kraba adu kain haiba tag icham chamna hat panate eikhoiga Jew amasung Gentile gi marta lebe yeknaba thugaiba khaktang natana Jew amasung Gentile animak aduna Esor khangdaba oiba targadi Khrista yaudaba khudimak Esorga su achauba yeknabane There's a greater enmity than the enmity of Jew and Gentile.
And that is enmity between unregenerate sinner and God. Judy amazing Judy not abajati, anigi makle yeknaba adu hena chaw yeknaba malay. Adu harba hena chaw yeknaba adu. Khrista yaudaba, pap te hingba papi singa, aseng be Esorga anigi makle yeknaba. Harba yeknaba adusu. Yesu Khristana cross mathakta. Harba adu lution ke. Karmaina. Sa hang haja krabadugumna. Nang amasung aina. So now, maphamda ko ngakang side note hang hajaning badadi. Jew do gi polak po iba targasu. Yesu Christ has the boy iba targadi. Papi. Inheritance mayam lebi. Abraham gi wari khang be ai. Aduga Torah ko makhoi gi oiba chanabi hanba like manga se sinphal lo na puram be. Aduga asida iba ceremony ko mos no amai numida ngakmi amoram be. Aduga Khrista yaudra. Pap chen mane. Esorga yekne Jew or besu. Adu Esorga wasak padi tongan le. Maramdi Paul hai bagumna hakchang unkak padu aseng Israel nate adu thamoi unkak posing. Thamoi de karam kan unkak kani patin bamana pap ta gi pungning hongna Jesu Christ bu kan bi mapum sung prabhu na thaja matamda. And that is the true people of God. Hai badu aseng ba Esorgi missing. Aduna Jew sing as cinema khone realize tawgira tawgira eikhoi Esorgi machane ko eikhoi di pok polo with Esorgi ning thole bak adum yaw du later bane eikhoi Esorgi ning thole bak adum pok la bane by default adu gi wakal ne adu gi adu de makhoi leibo oiba targasu makhoi gi greater problem do adu gi makhoi gi napal aduna makhoi gi greater problem do uba phangde makhoi Khrista yaw do maram na makhoi dum papi na haibase Esorga yekna bane hang haibase ko har basi ke chama le Manipur lam sidu tongan mahong sida aigi padi pastor ni. Aigi Christian ge ba tradition lagi chawkhat pa mi man aigi. Aigi ima du missionary ni. O aigi pa du elder ni. O aigi ipu do khoi church ki achoba secretary ni. No. Po ombe na pastor gi mungda. Aduga oirame nang pastor gi masu. Aduga po ombe Christian ge ba achoba long line of family tradition lagi. Aduga oirambe Manipur ihan hana Christian oikiba family generation adu lakpa asu adubu Jesu Khrista unang kan bima pum sung prabhu na thaja jama Esor Mahakki yeknabane. And this is the truth. This is the truth. Ase achumane. Aduna now Paul na tawri basikari no Jew musung Gentile ani gi makle na yeknaba adudagi Hai ba Jew musung Gentile anima ke Jesu Khrista yaudna leiba sing aduna leiba achowa yekna ba adu changjapham de mahal masda purakli bas now. We are not only united in one body, but as one body in Christ, we are reconciled to God. Eikhoi do hakchang ani do hakchang ama da semgat pakakang na hakchang ama adu Esorga na su changjapham hai ba ni mang phamas na hai ba karaman changjapham cross ta hatuna Esorga Mahakna taisinnabire. Verse 17. Mahang len tuna lam lerem na khoi desu. Nang lerem ma khoi desu. Ingthaba sandok le. Mafam masada mo hana mang siznari bisa metaphor mani. Nang lerem bisa kana no Jews jada sing. La na lerem ba kana Gentiles. Jew na taba jati se. Adun chil na sing. Nak lerem or basu lap na lerem or batargasu Khristana amasung Mahakki tumin bas sibok singna ingthaba du sandogle aduga harb ingthaba du kari amatanate adubu apawapang. The gospel is the peace that has been preached to both Jew and Gentiles. Adun ahamda Jesu Christ na cross of the sahili singni amang si matamda the death of Christ ended the enmity we had with one holy God. Aduga hairiba adu and then he preached the peace at ingthaba adu mahang sandoe Judasu Gentiles meaning hairiba ingthaba gi pau asi Gentile khakna darkar lebanate adu Jew amanasu Esorga na ingthaba pam phangba pam lagadi Esorga le yena bu thugai bu pam oiba taragadi wael ya thang ngamloi apba thabak na ngamloi adu makoi ceremony khudimok sing adu na ngamloi adu bu Jesu Christ gi apba wa pau gi pana Khristana kari tawikre haiba adu da pap tek pungning hongduna thajabagi mapalna
only and only then high matam adu khatang da sandok leba ingthaba gi pau adu thajaba matam adu khatang da Esorga taisinaba gi punsi adu phangani high adu uba phangani adu chil inausing mama masada kon umina ba sesini Esorna Jew masung Gentile ani yengnaba adubu thugai baktang natana Esorga su sangdainare atobulona da haibo oiba taragadi eikhoina Jesus Khristabu kanvi mapu masung Prabhu na thajaba matamda ai asi Esorga nakna hanba Esorga sangdainaba baktang natte aiga Esorga sangdainaba matamda aiga aigi thajaba chila inaw singa su sangdainaba gi thabak adu tawrabani aduna kariguma singlup amada Jesus Khristabu thajabane haiba eikhoi oiraga aidi Esorga sangdainare haiba mi am oiraga singlup manungdu leiba aigi ichil inaw singbu nungsiba ngamdaba ngakpiba ngamdaba amasung makhoi ga nungainadaba sing tholakpa matamda hairiba aduda sangdainabagi thabak adu tawningdaba nang amasung ai eikhoigi marta kanagumba ma yawbu oiba taragadi madu chin thibane we are lying and we will be lying to say that we are reconciled to God but cannot reconcile to one another. Eikhoi Esorga khatang sangdanaba nate aduba Mahakki mi singasu eikhoi sangdanaba aibu Esorga Khrista gi mapalna naksin hanba khatang nate adubu aiga singlup aigi singlup ta leiriba atopa ichil ina asonba ichil ina wayamna ngangnaba ichil ina adugasu sangdainabi suna adu oiba taragadi eikhoida leiba Esorgi asauba adu Khristana Mahakki hakchangda loisanbi adugi mapalna eikhoigi nang amasung ai kokpi pham thoktraba nang amasung aigi ngakpi pham thoktraba papsing amasung asomba khudimak sing ase Khristana kokpi khre amasung ngakpi khre adu oiba taragadi harbeste ko khangmina ga dobasi singlup manungda eikhoina thajabi chilnausung hengmina matamda eikhoi masel amaga koknaba amasung ngaknaba ase choice amanate asidi ai ngakpi pami ngakpi asidi ngakpi pamdi ngak nate karma mong ko loina ko bodo Khristana ko kopi bodo gum karma ko Khristana kopi eikhoina papsin bo ringi makta eikhoina magi yegna bo ringi makta eikhoina magi mayok tu ringi makta eikhoina norok phangbada matik charangi makta eikhoina mongondagi minungsi phangbada mongondagi nungsiba phangbada matik charingi matam aduda Christ forgave us. Christ died for us. Christ redeemed us. Christ drew us near. Adu oiba taragadi thajaba singi marakta hanthana yengnabagi mitye madi ngang kadang koi church lakpane kaisum the majadi magi wathabe kesu thodokte madi kenu ngang kadang Christian orakone madi church ki worship ne kadabi mai wathatine madi church ki member ne madi church ki deacon ne then madi church ki pastor ne madi elder ne sona adugi thakudi maksing elder pastor and then deacon and then sumit sit pasing and then member sing no Esorgi aseng ba singlukta aran khumgi maike yang kumatamda adugi khenaba kari amata leite hoi Esorna tongan responsibility sing pibi adu responsibility ki matungina amana amada utpam tokpa ikai khumnaba amasung amana amada utpam tokpa regard adu soina thamgado bane adubu pastor na member na ngang bawa dagi pastor na ngang bawa na hen lum na loba aduga member amasung pastor or member amasung elder member amasung digang marag leba khenaba adu amada thampham leite aran khomgi makeda yengbu matamda khenaba kari amata leite member khakna ngakti gedoba adu member khakna lale hagedoba aduga pastor elder deacon singna lale haredaba leite laladi lale pap adudi pap ne aduga karigumba luchinmagi mafamna leiriba kana gumba amana mahaki makha thongba amada soiba matamda aibu kokpiu lale haina haiba ngamdaba oiba targadi afaba wapau thasdabagi mamna natragana maki thamoidu ngasba Krishna kayam kokpi bagi haina haiba du khangdabagi mamna oigani
Aduga higher punsi the makata adum chatha boy batagadi maybe he or she is not a believer. Aduga higher book mo sing clergy amsung laity ko. Losing masing amsung member ani mark leba ketna masi sil now sing sunglup the lepham thokte. Singlup the lepham thokte. Aduga Namukana, higher base I hand high, adugo, I see them ikai plate. Ram the higher base sing sing the uber pangi. Member Kakana passes in the lal hagado. Adu pass on a lamb lamba. Passer gets over the assoiba, adu member gets over the lale hide of the other. No, no, that is not. That is not. And that is not what it ought to be. Say now sing. Ngak pi behind a high base. Amasung la lehan hijackado base. Loinamong. Loinamong. Adu higher Kopi ba amasung ngak pi bagi wakal se eikhoida late boy batargadi. Again, we are lying. First on the kare nagi na mang na uri ba nang inasin na the pawan han nung sibang amjaga sak u the sure ma nung si han hai ba di kare chin thi bane. See? Adun wakal kan sila announcing. Karam haina singlup aside nahaki punsi hingba matamda singlup manung de lairba nahaki itil announcing nahaki nung sibak man utlibage. Ibungo mahakna yengnaba du thugaiduna isor dagi kopi musungak nang amasung aina phangle wahangdi nang amasung aina aigi itil ina amana soirak pa matamda lak matamda ngakpina bagi damak thorang torogan hak amasung hak labor or naki asoiba adun han khangja matamda nahakna lale haibaga mi singna nangon da lale haina ngai lale han hapu ngai baga karamba nangi punsu hen hen badu aduga nungai da thok matamda missing approach sorpa nahak yam ngai bage nang landa bo oiba targasu mari adu aphawa pa gi makha pon mari du samna bagi da mak na kayam yamna lale han hai khawage. How many times have you tried to reconcile even if that was not your fault for the sake of the gospel? How much are you and I ready to forgive our brethren? Chill now saying. Muhammad says Esorga wine high basi nang masungana katok pa yaba manate. Eikhoi punsi eikhoi thaza basically now sung nungsigido mong nungsido matam mayam le. Eikhoi mokhogi na makhoi bu kopi gedo matam da kopi daba matam sing eikhoi gi punsi da nang masung gi punsi laita banate. Adu har basi eikhoi chakthokum se. No. Eikhoi ikai gedo ne. Maramdi karigumba eikhoina nungtinu mi khulmagi prahana to bumatamda ai Esorga from the pap to bumatamda Prabhu ai bu kopi Prabhu ai bu ngakpi Prabhu ai bu thaujan biu Prabhu ai bu minung si to biu hain adugi hajabi nungti dum tawraga ai jilina amna engona la bumatamda ai na kopi bangamda bagi thamoi engona laibo oi batagi something is wrong with my heart ai thamoi da asoi bang lairi silnau sing adamadong ipung jang engbi adamadong ipung jang engbi How's the Buddha Patatara for the Tamina Crabosity? Singlup Manung Aduda Napal Gimahuta, no look per like a dobani, Aduga, Pal Amata, Kenabagi Pal Machet Amata Karga Loitobani, Aduga, Khristana, Eikhoibu, Napiraba Adugumna, Aduga Yanaba Lotion Crab Adugumna, Eikhoina so still announcing Marakta, Yanaba sing the Lotion of Honagadobani, Aduga Hariba, Aduda Ingthaba, Chigna Amasung, Esorgi. Apawapa or sing upon a punna him in the Bohonagadovane, do I you hang the high but doing upon a nang of Punsikam twinning. Naki no look pa don't sing look now, Adubu, no one Khrista when bagi mountain Naki Napal Naki national now punsi adu, no one the Lamatamamium or Bernak. I want to wang dino, Churchida. Anh tôi mới tôi được cái nào ngang này, thế nào vậy? Nông dân đâu ngang mà ngầm đến nó cho tôi bơi adu khóa thì apang mà gì vậy luôn. Cái này gum bớt sinh bớt lấy bớt cana, amata na cái này maphamda cara cái nang tôi được soi qua nhà để hai na hai bên ngầm đầu phiêu ngầm nang cái punsi hình bơi bơi na cái punsi adu cái mà tiếng nung sinh ngay. It's a beautiful life. You don't have to be proud about that. No. Thế nào vậy? Punsi trang yang bia. Adu hai bớt ai sang chút ai punsi trang yang rồi. Aduga hariba asigi mapalna
ibungo mahagi singlup asida amata oiba adu thamgadobani. Adu karino. Karam haina, how should we pursue the unity of the body? Our unity, or the pursuit of our unity, is and should be on the ground of the gospel and no other ground. Gospel Community Church, or for that matter, singlup ama hektada Khrista gi hakchang da amato oine hingminaba amasung harba amato oibagi punsi du hingminana bagi damak to honaba matamda harba amato oibagi sakpham adu Jesu Khrista gi apaba wapau khaktang da sagatpa Jesu Khrista gi apaba wapau khaktang da semgatpa yumpham da sagatpa oigedobne atai amata da nate aiga paisa pai manaba kangbu sing aiga status manaba missing aiga political agenda manaba missing aiga wakal manaba missing khaktang ga ai singlu asida punna lagi haiba natte no adugumba jaga amata ledo bane adugumba pham amata da singlu manung da amata oibu saglo do bane maramdi haiba khuding musing do kinthaba naiba loiba naiba wakalo ngatani lainoi gumba ngatani adu Khrista mage ba wapa khaktang nung ne adu haiba kinthaba naiba ngasi pam numbers Sangsan hayeng pamaktabe yai ngasi khalamba wakal ngasi ai wakal manar mami hayeng manaraktabe yai ngasi oiram ai status manar mami manaraktabe yai ngasi ai hingminaram ai hingminaraktabe yai adu gi matam adu da karam hana sinuki amato oibodo ngakani adu depend toroge ko leibo oibo tagade no it is not singlup asid amato oibodo base maitei ka bagi tangkhul ka bagi kom ka bagi maiti pangal ka bagi nate aphaba wapau gi maram gi damakta I wouldn't see me. Labor way but I do with the car. No, even not even that. Not even that. I'm the same now saying, Homeless labor could come parts in Manhattan. Eikhoi aswebele, eikhoi aswonbele, eikhoi hongbanai bangakne. Ngasi nung sirama mi, hay nung siraktabe yai, ngasi ngakpikiba mi, hay ngakpiba ngamaktabe yai. Khuding magsing adubu yanglaga singlup amada yawba singlup amada changba singlup amagi unity maintain tonaba honaba oiba tagadi singlup adu asengba unified oiba singlup nate. Maramdi yegnaba malak matamda. Nunghainaba malak matamda singlup tu dum thalokhene. Singlup dum kauthongani. Adu singlup tagidum lam thokigine. Adubu Gospel Community Church na ibungo mahagi haksang amma to oiba yumpham ase kari oirabasu oiningbo oirabasu ayhak na singlup asida singlup ki amma to oibudu aina daita laina ngaka do basi Khristana eikhoigi damak de sibikre Khristana leiba yegnaba khuding mak sindu aina itil now the leiba yegnaba adudagi henbe yegnaba adu aigi mafamda Khristana lotion kre mahagi hakang da khuding mak tugai kre aduna mahaki maram gi damak mahaki apwa pau gi damak mahaki ming gi damak mahaki mati ngal gi damak da singlup asigi amma to oibudu aina ngakani that's a ground the haribadu lengba naidraba lengrodaba impamne adu wakho adu khaktana singlup ki amato ibang ngakani adu haribadu mahamas dekon ubafang pada tarakani pan Khristana ko amaga taisinnabire ko amato oihanbire adu ko khudimak sing Esorga changjapham eikhoibu ibungo ma ka changjapham pamarangna Khristana eikhoibu ipagi maphamda changjapham pinabire pon maphamda siznariba wahai se yamna kari haigani Jews ingthaba oiba targadi yamna manakong hakajaba wahai it is even blasphemous to call God Father Esorga ipaina ko se taude see it's radical Latin on the hype over target, Mahamas the Pona wise, it's contramundum. Tabang pan pick over Chanabi Puraton on Bane. Mahamas the Pona hypomatanda, cry. Maramdi Mahakki upon the Khrista upon eikhoi anima tawai amada, Esorgi maphamda changjapham phangjei haide. Madu hive yadavara, yai. Adubu, he is now focusing more on the intimacy that a believer enjoy with God. Mamas the Pona Tauriba season, Ipa season bagi mapalna, Jew or Gentile or oininba, Sagai dagi, oininga, Purtagi lap over targesu, is a Khristabu Taza over target, high with the Khrista labor over target, Mahakki, Esorga, Kayagi, Matic, Natnarabano, high with Udan, Mamas the Pona high wise. It's announcing.
Ephesians sing budu leiba Jew sing adu makhoi the makda makhoi chanabi du matung in tabernacle the changna khodana mayam leiram be makhoi chanabi sing Gentile adu sing amat leiram be adu khuding mak sing adu Christian loisan in kre kai de khoi Jesus Christ si matamda changpham gi maikan pi adu mathak te na makha phawa segai ke now kari the makna Jew have lete Gentile have lete Maite have lete, Bangal have lete, Puruk Kari, Amata Makaponde, Khrista later of the Eikhoigi, Ipada, Eikhoi, Kudimaki, Changjapham, Luenamagler. We have the privilege of going before God as our Father confidently. It's amazing, right? Matamamata Labner, Manang was Maini. Esorgi wasak pa khudimok sing dagi loinamak leremdraba mi sing da eikhoine Messiah gi oiba wasak pa adugi asa eikhoida leremdraba ne adubu eikhoida I'm going to pamina say chapter 2 gi verse 11 and 12 maramada na khoining sing matamamada nakoi hakchang gi mari da atopa jat sing oiduna mi khuna hakchang na semba un kakpa kauraba makhoina na khoibu un kakdaba kaurami madam amada na khoi Khrista yauramde mireba masa odana Israel leiba masa sing oiramde na khoi wasak bagi wale pasing adu dagi mitop oirami asa leiramde adugo taibang panda isor yaudana leirami adu bu chil now sing Khristabu thaja bagi mapalna Khrista gi mapalna eikhoi hojikti ibungo Mahakki kariagani mapalna eikoi mitop oidre eikoi Khrista yaure eikoi wasak pagi wala na sing adu mitop oidre asa leire taibang panda isor yaure adu khakna te taibang panda isor yau ba khakna te isor gi maphamda changna bagi ayabas eikoi pinabire we have the access to God one access ani nate adu haiba eikoi gi changjapham adu Jesus Christ gi mingda thawai sing bagi mapalna ne mapmasida mang haiba du eikoi anima kadu thawai amana karma thawai Esorga thawai one spirit ipagi phamda changjapham phangjei adu gi makni chil in housing Jew have late Gentile have late Esorga phamda eikoi changjapham amata ne chap manai ai se yam toina hai adu among na hai jage nahakna member amana Esorga phamda prathana taw Pastor elder amana prathana tawbaga chama Pastor elder sing Esorgi hotline number late Pastor elder sing tawrogani hena thuna pakum phangadawa member na tawrogana kra tapna phangadawa late Pastor oigera deacon oigera elder oigera member oigera loksing yam na singba mi oigera thak wangbo oigera nembo oigera oiningba phuruptagi oigera Like Haibo Gera, Haitaba, Queen was Khrista labor, over Targadi, Ibungo Maki from the Changjanabagi, Changnabagi, Ayaba, Adu, Esorgi, Mapana, Khristagi, Igi Mapana, Khristagi Sanganabagi, Tabak, Adugi Mapana, Esorgi Tawai the lay. I don't know if Prahana to Jesus Khristagi Minda, Tawai singing Mapana. Everyone has the privilege of this. No one is exempted who are in Christ. Still now saying, I heard ma'am Uba Pange. Aigi nabasi the makta pastor to be over target yam the fine now. Pastor am the regard adu the makta adu the toina kai plate. Adu pastor na target hena aigi nabasi tuna pani pastor na to over target yam tuna is pang pang have over target adu aran wakal. Adu aran wakal. Nothing. You can pray for yourself. You can pray for your family. You can pray for the nation. You can pray for your pastor. Maramdi kari the makta no. Eikhoida Khrista gi mapalna thawai amada ipagi maphamda changjapham phangjei adu chil now sing hai ba changjapham asi eikhoi ibungo makna pinabire ba maram nang amasung aida ahal amasung naha nupi amasung nupa Greek amasung Jew aduga awang amasung anem amata khain asi changjapham asi pibire ba maramna kaina khona tawadabasu we should worship God in the name of Christ through the Spirit of God Esorbu thawai da masung achumbada ibumagi thawai gi mapana Khrista gi mingda khrum jaga dawni eikhoi punsi asena eikhoi label hom kudimak eikhoi chap hom kudimak aduga eikhoi markta mama passing le eikhoi markta ai gi punsi kari oigna hana khang daba mising suleram be
ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯋꯥꯅ ꯅꯪꯂꯤꯕ ꯃꯤꯁꯤꯡ ꯑꯃꯁꯨꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯛꯆꯥꯡꯒꯤ ꯑꯣꯏꯕ ꯌꯥꯏ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ uncertainty ꯃꯌꯥꯝ ꯍꯥꯏꯕ ꯉꯝꯗꯕ ꯃꯌꯥꯝꯒꯤ ꯅꯤꯡꯕ ꯊꯨꯡꯗꯕꯁꯤꯡ ꯑꯣꯔ ꯄꯦꯟꯗꯕꯁꯤꯡꯅ ꯃꯌꯥꯝ ꯆꯔꯥꯡꯅꯔꯒ ꯂꯩꯕꯁꯤꯡꯁꯨ ꯂꯩꯕ ꯌꯥꯏ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯈꯔ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯒꯤꯗꯃꯛꯇ ꯑꯋꯥꯕ ꯈꯥꯡꯕꯁꯤꯡꯁꯨ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯌꯥꯎꯔꯝꯕ ꯌꯥꯏ ꯑꯗꯨꯒ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯟꯗ ꯏꯁꯣꯔꯒꯤ ꯊꯋꯥꯏꯗ ꯑꯩꯈꯣꯏꯒꯤ ꯏꯄꯥꯗ ꯆꯪꯖꯐꯝ ꯂꯩꯔꯕ ꯃꯔꯝꯅ 이봉 마학기 maphamda ꯑꯩꯈꯣꯏꯅ ꯆꯪꯖꯕ ꯃꯇꯝꯗ 이봉 마학기 ꯅꯨꯡꯁꯤꯕ 이봉 마학기 ꯉꯥꯛꯄꯤꯕ ꯁꯦꯟꯕꯤꯕ ꯑꯃꯁꯨꯡ ꯊꯧꯖꯥꯟꯕꯤꯕ ꯑꯃꯁꯨꯡ ꯊꯃꯣꯏ ꯆꯥꯎꯕ ꯈꯨꯗꯤꯡꯃꯛꯁꯤꯡ we can be rest assured of it ꯍꯤꯡꯉꯝꯕ ꯅꯍꯥꯛ ꯀꯔꯝꯕ ꯄꯨꯟꯁꯤꯗ ꯍꯤꯡꯂꯦꯕ ꯑꯩꯍꯥꯛ ꯈꯪꯗꯦ ꯑꯗꯨꯕꯨ ꯑꯩꯍꯥꯛꯅ ꯈꯪꯕ ꯑꯃꯈꯛꯇꯪꯗꯤ ꯂꯩ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯑꯐꯕ ꯏꯄꯥꯅꯤ ꯃꯍꯥꯛꯀꯤ ꯃꯆꯥꯁꯤꯡꯒꯤ ꯍꯥꯏꯖꯕ ꯇꯥꯕꯤꯕ ꯏꯁꯣꯔꯅꯤ ꯃꯉꯣꯟꯗ ꯆꯪꯖꯧ ꯃꯍꯥꯛꯅ ꯄꯥꯡꯕꯤꯒꯅꯤ ꯑꯗꯨꯒ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯍꯥꯏꯔꯤꯕ ꯅꯨꯡꯁꯤꯕ ꯑꯃꯁꯨꯡ ꯏꯪꯊꯕ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯀꯣꯛꯄ ꯍꯥꯏꯅ ꯍꯥꯏꯕꯁꯦ ꯑꯩꯅ ꯅꯤꯔꯤꯕ ꯄꯣꯠ ꯑꯗꯨ ꯗꯥꯏꯔꯦꯛ ꯐꯪꯂꯒ ꯀꯣꯛꯀꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯐꯕ 이bungo ꯃꯍꯥꯛꯅ ꯑꯩꯈꯣꯏꯗ ꯄꯤꯕꯒꯤ ꯃꯄꯥꯟ 나름be ꯅꯍꯥꯛ ꯏꯁꯣꯔꯅ ꯑꯅꯥꯕꯗꯨꯒꯤ ꯐꯥꯟꯕꯤꯕ ꯉꯝꯃꯤ ꯑꯅꯥꯕꯗꯨ ꯂꯧꯊꯣꯛꯄꯤꯕꯒꯤ ꯃꯄꯥꯟꯅ ꯅꯠꯇ꯭ꯔꯒꯅ ꯑꯅꯥꯕ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯑꯐꯕ ꯑꯆꯧꯕ ꯋꯥꯁꯛꯄꯤꯕ ꯏꯕꯨꯡ ꯃꯍꯥꯛꯀꯤ ꯋꯥꯍꯩꯒꯤ ꯃꯄꯥꯟꯅ ꯅꯍꯥꯛ ꯈꯪꯍꯟꯕꯤꯕꯒꯤ ꯃꯄꯥꯟ ꯅꯍꯥꯛ ꯍꯧꯖꯤꯛ ꯑꯋꯥꯅ ꯈꯥꯡꯂꯤꯕ ꯃꯤ ꯑꯃ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯋꯥꯅꯥꯗꯨ ꯂꯧꯊꯣꯛꯄꯤꯔꯀꯥꯟꯗ ꯏꯁꯣꯔꯅ ꯅꯪꯕꯨ ꯄꯥꯎꯈꯨꯝꯕꯤꯔꯛꯄ ꯌꯥꯏ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ ꯊꯥꯖꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯃꯁꯨꯡ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯕꯨ ꯁꯤꯖꯤꯟꯅꯕꯤꯗꯨꯅ ꯅꯍꯥꯛꯀꯤ ꯊꯃꯣꯏꯕꯨ ꯆꯥꯎꯈꯠꯍꯟꯕꯒꯤ ꯃꯄꯥꯟꯗ ꯏꯕꯨꯡ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯗꯨ ꯅꯉꯣꯟꯗ ꯎꯠꯄꯤꯕ ꯌꯥꯏ ꯁꯣ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯏꯕꯨꯡ ꯃꯉꯣꯟꯗ ꯆꯪꯕꯤꯌꯨ ꯏꯕꯨꯡ ꯃꯉꯣꯟꯗ ꯂꯩꯕꯤꯌꯨ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯈ꯭ꯔꯤꯁꯇꯕꯨ ꯀꯟꯕꯤꯕ ꯃꯄꯨ ꯑꯃꯁꯨꯡ ꯄ꯭ꯔꯚꯨ ꯑꯣꯏꯅ ꯊꯥꯖꯔꯤꯕ ꯃꯤꯁꯤꯡ ꯃꯔꯛꯇ ꯌꯥꯎꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯉꯁꯥꯏꯗꯒꯤ ꯍꯥꯏꯈ꯭ꯔꯤꯕ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯏꯪꯊꯕ ꯈ꯭ꯔꯤꯁꯇꯒ ꯑꯃꯠꯇ ꯑꯣꯏꯕ ꯏꯁꯣꯔꯒ ꯁꯪꯒꯥꯏꯅꯕꯤꯕ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯂꯩꯕ ꯏꯪꯊꯕ ꯑꯁꯤ ꯅꯍꯥꯛꯀꯤ ꯁꯔꯨꯛ ꯑꯃꯠꯇ ꯌꯥꯎꯗꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤ ꯑꯩꯍꯥꯛ ꯍꯔꯥꯎꯅ ꯍꯥꯏꯖꯕ ꯅꯠꯇꯦ ꯏꯆꯤꯜ ꯏꯅꯥꯎ ꯑꯗꯨꯒ ꯈ꯭ꯔꯤꯁꯇꯒꯤ ꯅꯨꯡꯁꯤꯕꯗ ꯅꯍꯥꯛꯄꯨ ꯀꯧꯖꯔꯤ ꯑꯁꯤꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗ ꯅꯍꯥꯛꯅ ꯇꯧꯕ ꯉꯝꯕ ꯀꯔꯤ ꯑꯃꯠꯇ ꯂꯩꯇꯦ ꯈ꯭ꯔꯤꯁꯇꯗ ꯂꯥꯛꯄꯤꯌꯨ ꯃꯍꯥꯛꯅ ꯅꯍꯥꯛꯀꯤꯗꯃꯛꯇ ꯅꯪ ꯑꯩꯒꯨꯝꯕ ꯄꯥꯄꯤꯒꯤꯗꯃꯛ ꯆꯍꯤ 2,000 ꯃꯃꯥꯡ ꯂꯥꯛꯇꯨꯅ ꯃꯍꯥꯛ ꯁꯤꯕꯤꯈ꯭ꯔꯦ ꯍꯨꯝꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯍꯤꯡꯒꯠꯂꯦ ꯑꯗꯨꯒ ꯁꯔꯒꯗ ꯀꯥꯈ꯭ꯔꯦ ꯑꯃꯨꯛ ꯍꯟꯅ ꯃꯍꯥꯛ ꯂꯧꯕ ꯂꯥꯛꯀꯅꯤ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡꯕꯨ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯉꯁꯤ ꯅꯨꯃꯤꯠꯇ ꯃꯍꯥꯛꯄꯨ ꯀꯟꯕꯤꯕ ꯃꯄꯨ ꯑꯃꯁꯨꯡ ꯄ꯭ꯔꯚꯨꯅ ꯊꯥꯖꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯏꯁꯣꯔꯒ ꯅꯍꯥꯛꯀꯤ ꯃꯔꯛꯇ ꯂꯩꯕ ꯌꯦꯛꯅꯕꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯟꯒꯅꯤ ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯈ꯭ꯔꯤꯁꯇ ꯅꯍꯥꯛꯀꯤ ꯏꯪꯊꯕ ꯑꯣꯏꯒꯅꯤ ꯉꯁꯤ ꯂꯥꯛꯄꯤꯌꯨ ꯍꯧꯖꯤꯛ ꯂꯥꯛꯄꯤꯌꯨ ꯃꯔꯝꯗꯤ ꯑꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯒ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤ ꯀꯔꯤ ꯑꯣꯏꯅꯤ ꯍꯥꯏꯕ ꯈꯪꯗꯦ ꯑꯗꯨꯕꯨ ꯈ꯭ꯔꯤꯁꯇ ꯅꯍꯥꯛꯀꯤ ꯑꯣꯏꯔꯕ ꯇꯥꯏꯕꯪꯄꯥꯟꯗ ꯅꯍꯥꯛ ꯃꯍꯥꯛꯀꯤ ꯃꯔꯝꯒꯤꯗꯃꯛꯇ ꯑꯋꯥꯕꯁꯤꯡ ꯈꯥꯡꯕ ꯌꯥꯏ ꯅꯪꯒꯤ ꯄꯨꯟꯁꯤ ꯐꯥꯎꯕ ꯃꯥꯡꯈꯤꯕ ꯌꯥꯏ ꯑꯗꯨꯕꯨ ꯁꯔꯒꯗ ꯅꯍꯥꯛꯀꯤ ꯃꯅꯥ ꯆꯥꯎ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯁꯤ ꯋꯥꯡꯊꯣꯏꯔꯕ ꯈ꯭ꯔꯤꯁꯇ ꯊꯧꯖꯥꯜ ꯍꯩꯔꯕ ꯏꯁꯣꯔ ꯅꯍꯥꯛꯄꯨ ꯊꯥꯒꯠꯆꯔꯤ ꯃꯤꯑꯣꯏꯕꯒꯤ ꯑꯣꯏꯕ ꯄꯥꯡꯒꯜ ꯑꯃꯠꯇꯅ ꯃꯤꯑꯣꯏꯕꯒꯤ ꯑꯣꯏꯕ ꯁꯪꯁꯥꯟ ꯑꯃꯠꯇꯅ ꯃꯤꯑꯣꯏꯕꯒꯤ ꯑꯣꯏꯕ ꯊꯕꯛ ꯑꯃꯠꯇꯅ ꯇꯧꯕ ꯉꯝꯂꯔꯣꯏꯗꯕ ꯁꯪꯗꯥꯏꯅꯕꯤꯕꯒꯤ ꯑꯃꯁꯨꯡ ꯀꯟꯕꯤꯕꯒꯤ ꯑꯃꯁꯨꯡ ꯑꯆꯧꯕ ꯌꯦꯛꯅꯕꯗꯨ ꯊꯨꯒꯥꯏꯕꯒꯤ ꯊꯕꯛ ꯑꯗꯨ ꯅꯍꯥꯛꯅ ꯇꯧꯕꯤ ꯑꯩꯈꯣꯏꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯏꯍꯨꯠꯇ ꯏꯄꯥ ꯊꯥꯒꯠꯆꯔꯤ ꯄ꯭ꯔꯚꯨ ꯏꯁꯣꯔ ꯅꯆꯥꯅꯨꯄꯥꯁꯨ ꯈ꯭ꯔꯤꯁꯇꯒꯤꯗꯃꯛꯇ ꯈ꯭ꯔꯤꯁꯇ ꯖꯤꯁꯨꯒꯤ ꯃꯄꯥꯟꯅ ꯏꯄꯥ ꯅꯍꯥꯛꯀꯤ ꯃꯐꯝꯗ ꯑꯩꯈꯣꯏꯅ ꯐꯪꯖꯔꯕ ꯑꯩꯈꯣꯏꯒꯤ ꯆꯪꯖꯐꯝ ꯑꯃꯁꯨꯡ ꯐꯪꯖꯔꯕ ꯏꯪꯊꯕ ꯑꯃꯁꯨꯡ ꯂꯣꯏꯁꯤꯟꯈ꯭ꯔꯕ ꯌꯦꯛꯅꯕꯒꯤ ꯄꯜ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨꯗ ꯄ꯭ꯔꯚꯨ ꯑꯩꯈꯣꯏꯅ ꯅꯍꯥꯛꯀ ꯅꯛꯅꯕ ꯈꯛꯇ ꯅꯠꯇꯅ ꯅꯍꯥꯛꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯇꯥꯏꯕꯪꯄꯥꯟꯗ ꯄꯤꯅꯕꯤꯔꯕ ꯁꯤꯡꯂꯨꯞꯀꯤ ꯅꯨꯡꯁꯤꯔꯕ ꯊꯥꯖꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯁꯤꯒ ꯅꯪꯒꯤ ꯃꯤꯡꯒꯤꯗꯃꯛꯇ ꯑꯃꯁꯨꯡ ꯅꯪꯒꯤ ꯃꯇꯤꯛ ꯃꯉꯥꯒꯤꯗꯃꯛꯇ ꯏꯪꯊꯅ ꯂꯩꯃꯤꯟꯅꯕꯗ ꯑꯩꯈꯣꯏ ꯑꯃꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯄ꯭ꯔꯚꯨ ꯑꯩꯈꯣꯏꯒꯤ ꯄꯥꯞ ꯑꯩꯍꯥꯛꯀꯤ ꯄꯥꯞ ꯑꯩꯈꯣꯏꯒꯤ ꯑꯁꯣꯟꯕ ꯑꯩꯍꯥꯛꯀꯤ ꯑꯁꯣꯟꯕꯕꯨ ꯅꯍꯥꯛꯅ ꯀꯣꯛꯄꯤꯌꯨ ꯄ꯭ꯔꯚꯨ ꯑꯩꯈꯣꯏꯕꯨ ꯅꯉꯣꯟꯗ ꯅꯍꯥꯛꯅ ꯆꯤꯡꯁꯤꯟꯕꯤꯕ ꯑꯗꯨꯒꯨꯝꯅ ꯑꯩꯈꯣꯏ ꯃꯁꯦꯜ ꯑꯃꯒ ꯅꯍꯥꯛꯀꯤ ꯑꯐꯕ ꯋꯥꯐꯕꯒꯤ ꯃꯄꯥꯟꯗ ꯍꯦꯟꯅ ꯅꯛꯁꯤꯟꯅꯍꯟꯕꯤꯌꯨ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯗ ꯑꯁꯦꯡꯕ ꯑꯃꯠꯇ ꯑꯣꯏꯕ ꯑꯩꯈꯣꯏꯕꯨ ꯍꯦꯟꯅ ꯆꯥꯎꯈꯠꯍꯟꯕꯤꯌꯨ ꯅꯐꯝꯗꯒꯤ ꯅꯤꯖꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯅꯍꯥꯛꯄꯨ ꯈꯪꯗꯕꯁꯤꯡ ꯑꯃꯁꯨꯡ ꯀꯟꯕꯤꯕ ꯐꯪꯗꯕꯁꯤꯡ ꯌꯥꯎꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯒꯤꯗꯃꯛꯇ ꯄ꯭ꯔꯚꯨ ꯅꯍꯥꯛꯀꯤ ꯑꯔꯥꯟ ꯈꯨꯔꯨꯝꯒꯤ ꯊꯣꯡ ꯑꯗꯨ ꯌꯩꯖꯔꯤ ꯍꯥꯡꯗꯣꯛꯄꯤꯌꯨꯕ ꯅꯍꯥꯛꯀꯤ ꯑꯔꯥꯟ ꯈꯨꯔꯨꯝꯒꯤ ꯊꯕꯛ ꯑꯗꯨ ꯊꯋꯥꯏꯁꯤꯡꯒꯤ ꯃꯄꯥꯟꯗ ꯀꯟꯅ ꯁꯨꯕꯤꯌꯨ ꯃꯈꯣꯏꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯅꯦꯝꯁꯅꯨ ꯅꯍꯥꯛꯅ ꯋꯥꯡꯁꯅꯨ ꯌꯦꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯃꯤꯡ ꯁꯣꯟꯗꯨꯅ ꯅꯤꯖꯔꯤꯕꯅꯤ ꯑꯃꯦꯟ